Akaswani Imphal Ningthoukhongjam Suni na pau pazare ahanbada maruiba pau Security Force na ching amasung tampaki mafam singda thiba humgi thabak chathabada aina yadaba tongan mala lolup singi mioi ahum amadi kusukulai kaya phare Nai Delhi gi Lal Kila Metro Station manakta sakti leraba bom pokhaibada mioi khara sire kharana sukle hari amasung Bihar Vidhan Sabha Mikhal gi ani suba tangka gi vote hauzik ngahaki mamang ayuk pung 8 tagi thadanaba hokre Rajya sida ain kaiba pamdaba thokdok sing thoktanaba sing amasung tampaki tongan mafam singa security force ki maikai degi makha tana akanba sexual thorang sing lepa leitana paikhatle Manipur Police Control Room gi pauna hai ngarang Thoubal jila gi Hairok Part 2 Melei tampaki mafam singda security force na thibu humgi thabak chathabada high explosive hand grenade ahum 303 gi kapa yariba maru chama magazine yawba 7.62 SLR ama, magazine yawba sniper rifle ama, double barrel ama, single barrel rifle ama, tongan ba rifles ki magazine ahum, charger yawba Bofeng handset mari, Motorola handset ama, amasung double barrel gi cover ama phagat pangam ke. Kakching jila gi lamjang makha lekai pukri achogwa manakta gi ngarang security force na aina thingkharba lalolub UNLF ke gi active kadar ama fare. Miyoesi micham miyamdagi namdana sem khogatpada chenabani hairi mangondagi magazine yawba .32 pistol ama maru ahum chaka ani panba gari ama amasung sale oina lupa lising nipumatoi yauna atai polam sing phagatpa ngamke security force nangarang kakching jila gi langmaidong maning mayai lekai dagi aina thingkraba lalholub United People's Party of Kangleipak UPPK gi active kadar amasu phagatki haukiba nomaijing nimitta Manipur Police na aina thingkraba lalholub KCPPW gi active kadar nupi kadar amasu Pasoi Police Station no konba khumbong bazar dagi phaki hairi mahak micham miyam dagi namduna sel khongotpada chenabani mangondagi sakani panba gari ma yauna atai polam sing phagat pangam ki amaromda Manipur Police na ain kaina miyam gi niyom gi wangmada gari thauba sing motor vehicle eki makada fine thian bagi tabak leptana chathari ngarang Manipur Police na ain kaina gari thauba mioi yangkhai mathoi chalan kaltuna sel oina lupa lakama lising mapan changa khongot pangam ki Hanagi Mukhyamantri Nongthombam Biren na hairi tangdu leitadaba phibam yauna Manipur da oiriba phibam asina BJP gi General Secretary Rajya sida numinini humni khongchat talakadoriba asi achamba khongchat oiroi Imphal gi Khumalampakta leba youth hostel da BJP Manipur Pradesh na oriba thaudang logduna hangliba relief camp da IDP amana pokiba angang magi ipan thabagi thoramda pangthoki thoramadu da saruk yakiba Sri Birena Paumi Singh unabada hai BJP gi General Secretary Organization BL Santos yauna dola sigi awang nungpoki incharge sambit patra rajya sita lakadawriba khongchat asina Manipur da hen apaba phibamam porakani haibagi thajabalai mangna hai youth hostel da hangliba relief camp asida Englishingani kulhumdogi me kuntra kunmathoi dagi IDP sing lerakibani camp asida punna laikiba IDP singi masing asi satruk subna mapani masigi manungda punna mironbi sama marputra taruk na punna angang chani sumna amapoki masigi manungda sama sumna anina angang nupi macha singni angang nupa macha singi masingna marputra mapani masida phaibuk angang manga yauri IDP miron bising asina angang unabada mama yauna macha sing aso engam amatta thoon ki de hairaduna kem asida hangbada maruba thokdang lokiba BJP ki karyakarta sing amadi kem asida leiriba IDP miron bising gi damak chapsaba thokdang lokiba nursing amadi angang unakiba hospital singbusu Sri Birena thagatpa phongdokki Churachandpur jila gi Kholmunda leiba Tuibong SDO BDO office ki ka mangarang midang masak khangdaba singna mai tharamle aikhoi gi Churachandpur Paumi Francis Songate na hai thaudok adu ngarang midang thokibani mai chakpagi thaudok adu da ka adu da leiramba che sang yauna polam khara amangata thokki tabiriba pawasi Akaswani Imphal dagini Nai Delhi gi Lal Kila Metro Station manakta sakti leraba bom pokhaibada mioi khara sire khara na sokle hairi Delhi Police Commissioner Satish Golchan Paumi Singh da hai Lal Kila manakta leba Metro Station aduai da car matamna thaujilak kham ki madugi tungda pokhaibagi thaudo odu thokibani mangna hai thaudo odu da manak nakpada leba gari sing amang ta thokki mapamada mioi khara laikide khara na sokki Pradhan Mantri Narendra Modi na thaudo gasibu yamna hakchin na lawi hairi pau khara na hai Sri Modi na Griha Mantri Amit Shah ga wari sanaduna Kuda ki oiba pausing pirak na bakhangan kre maragasida Griha Mantri Amit Shah na Delhi Police Commissioner
NI gi DG amasung Intelligence Bureau gi Director ga phibam asigi matangda khupna thijinaba khanakre makhoi singda athuba matamda thogdok asigi matangda akupa warol khangalaknaba haikre amaromda Gृह मंत्री अमित शाह लोकनायक जय प्रकाश हॉस्पिटल दा चटुना असोकपा सिंगी फिबम यंगसिनख्रे पाउमिसिंग उनबदा श्री शाह ना हाय अथुब मतमदा मियामदा थौदोक असि करम थोखिबनो हाबदु खंगनगनी गृह मंत्री ना हाय NSG और NIA की टीम FSL के साथ अभी गहन जांच करने का शुरू किया है। आसपास के स्थान के सभी CCTV कैमरा और बाकी सब चीजों की जांच के आदेश दे देंगे। मेरी CP दिल्ली से भी बात हुई है, स्पेशल ब्रांच के इंचार्ज से भी बात हुई है। थौदोक असि मतंग तोंगान तोंगान लेबाक सिंगना अवाब फोंदोरकली जापान की एम्बेसडर ओनोकोचिना थौदोक असि द लेखिदबा मियोइसिंग इमुंग मनुंगी अवाबदा थमोइ सोंग नुंगाइतबा फोंदोरकली अमसुंग असोकपसिंग अदुसु अथुब मतमदा फगलकपा ओइरसनु हाइरे भारत लेबा ब्रिटिश की हाई कमिश्नर लिंडी कैमरून अमेरिका की एम्बेसी अर्जेंटीना की एम्बेसडर बांग्लादेश की हाई कमिश्नर ईरान की एम्बेसी ऑस्ट्रेलिया की हाई कमिश्नर श्रीलंका की हाई कमीशन अमदी मोरोको की एम्बेसीना थौदोक असिगिदमक अवाब फोंदोरकली बिहार विधानसभा मिखल की अनिसुब तांगक की भोट हौजिक नाहाकी ममांग अयुक पुंग 8 की थादनबा हौख्रे भोट नुंथिल पुंग 3 फाउ थादनगनी विधानसभा केंद्र 8 की पोलिंग स्टेशन 5,202 दा ngakselgi की येंगलगा भोट थादबगी मतम नुंथिल पुंग 5 दा तेंसिले तांगकगस्त जिला कुन की विधानसभा केंद्र 192 दा भोट थादनरी भोटर कोटी 3,53,000 नुपी मिरेप 153 यावना मिरेप 1,402 की मराइबक लेपकनी मिखल शांति ओइना पांगथोकनबगीदमक पोलिंग स्टेशन 95 हांगदोकले पोलिंग स्टेशन अयामबदा वेबकास्टिंग तौगनी डिस्ट्रिक्ट हेडक्वार्टर कुनमक्ता कंट्रोल रूम हांगदोकतुना थमले नुपीदे हेना शक्ति पीनबा पांदमदा पोलिंग स्टेशन चंगा 35 नुपी सिंगना मथौ तौगनी मथौ तौरी मसिगी मथक्ता हक्सांगी फिबम मिमानद्रबसिंगना मथौ तौब पोलिंग बूथ 12 यावरी मॉडल पोलिंग स्टेशन 333 हांगदोकले ngasi phongba pause singi moreba pausingi damak hauzik Khaidem Geetchandra leire Geetchandra thakachari suni lebak asi kunung Delhi gi Red Fort ta bom pokhai bagi thokdokta misimina yauna asok apan nangkhibagi pau BJP gi General Secretary Manipur Khongchat masiga mari leinaba pausing yauna tonga tongan ba pausing nangase Manipur da phongba pause singi maroiba pausing oina phongdari Delhi gi bom pokhai bagi thodok asi Red Fort ta bom pokhai kre Tarahumdoi siriga kontra hena asok apan nangle haina Shanghai Express Manipuri amasung English edition ya ahan headline tawde Pausi Pongnafam People's Chronicle Naharul ki thodang Sanalepak Huyalan Pau amasung Dacham Pausi sing asidasu maroiba pausing oina phongnari Manitex Fisalonsa khut haibasing gi haisingba maleng bithakta uthokpagi phampak ama pir haina Health and Family Welfare gi Special Secretary Kengu Juringla na phongdokhi wafam Pongnafam gi ani sub headline tawdi MPSC gi wahangse namleba printing press ki mathakta inquiry committee semduna yangsin gadabani haina mahiroi lup taruk ki wafam pausi asima ki ahan balamai da phongli pausi tongan bumong da headline toduna People's Chronicle amasung Tamenglong Times pausi sing asida su phongli North East ki policy maker singna region asibu saukhat lambi da mangjil tharakna ba hena mai onsin biu haina Lok Sabha gi speaker Om Birla na phongdok khre haiba pau narol thodang gi ahan ba headline tawri Sanalebakta BJP lusing besingi khongchatna lengak semba ngamgadawribra nakpak tanagadawribra haibasina anisub headline tawri pausi huyalan pauda BJP gi BL Santosh ki khongchat ki mangoinana mifam pangthokre haina ahanba headline tawri ganphu mel da su pausi tongan bumongda headline tawduna phongli Bishnupur district ta chamayangkai suba unity march pangthokhibi ki pawmsu Manipur mel gi ahanba lamaida maruwa pawina phongli Suni Thagachari Geetchandra aroibada maroiba pau amuk security force na ching amasung tampaki mafam singda thibomagi thabak chathabada aina yadaba tongan tongan ma lalolup singi mioi ahum amadi khusukulai kaya fare Nai Delhi ki Lal Kila metro station manakta sakti lerba bom bokhaibada mioi khara sire kharana sokle amasung Bihar Vidhan Sabha mikhal gi anisuba tangka ki vote hauzik yaha ki mamang ayuk pung 8 tagi thadanaba hokre pauloi jare